ꯁꯅꯥꯒꯤ ꯁꯖꯤ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯍꯥꯏꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗꯒꯤ ꯂꯪꯐꯩꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕ ꯂꯝꯕꯤ ꯑꯃ ꯊꯦꯡꯅꯔꯗꯨꯅ ꯑꯗꯨꯗꯒꯤ ꯃꯕꯥꯅꯤ ꯍꯥꯏꯅꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯤ, ꯆꯍꯤ ꯑꯃ ꯐꯥꯔꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯂꯨꯔꯕ ꯃꯇꯨꯡꯗ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯪꯐꯩꯗꯒꯤ ꯇꯝꯂꯛꯄ ꯃꯍꯩ ꯃꯁꯤꯡ ꯑꯗꯨ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯌꯦꯡꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯔꯁꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯍꯤꯞꯂꯒ ꯃꯈꯨꯕꯥꯛꯇ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯅꯥꯟꯕꯗ ꯃꯌꯥꯗꯒꯤ ꯁꯅꯥꯒꯤ ꯁꯖꯤ ꯑꯃ ꯊꯣꯔꯛꯂꯒ ꯉꯥꯏꯍꯥꯛ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯂꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯁꯖꯤ ꯑꯗꯨ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯍꯩ ꯎꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯃꯥꯒꯤ ꯇꯝꯂꯨꯔꯤꯕ ꯃꯍꯩ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯃꯈꯨꯕꯥꯛꯇ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯑꯃꯨꯛꯇꯪ ꯅꯥꯟꯕꯗ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯃ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯆꯤꯟꯗꯒꯤ ꯄꯥꯏꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯎꯁꯥꯗ ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯦꯅꯋꯥ ꯑꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯔꯧ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯜꯂꯒ ꯅꯤꯡꯊꯧ ꯃꯆꯥꯁꯤꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯆꯪꯂꯕꯗꯤ ꯑꯩ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯥꯔꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯁꯖꯤ ꯑꯣꯟꯗꯨꯅ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯊꯥꯡꯅ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯂꯒ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯨꯔꯒ ꯃꯩꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯣꯟꯈ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯏꯇꯥꯎ ꯅꯪꯁꯦ ꯅꯕꯨꯛ ꯐꯠꯇꯦꯗꯀꯣ, ꯑꯩꯕꯨ ꯀꯜꯂꯛꯇꯨꯅ ꯅꯁꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯐꯥꯎꯕ ꯃꯩꯅ ꯊꯥꯗꯣꯛꯆꯕ ꯉꯝꯃꯤꯗꯀꯣ, ꯑꯗꯨꯒ ꯑꯩꯗꯤ ꯂꯝꯒꯤ ꯆꯦꯛꯂꯥ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯔꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯀꯞꯆꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯂꯪ ꯑꯇꯤꯌꯥꯗ ꯃꯁꯥ ꯈꯞꯇꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯔꯗꯨꯅ ꯃꯌꯨꯝꯗ ꯃꯍꯩ ꯇꯝꯕ ꯂꯣꯏꯕ ꯁꯥꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤꯅ ꯍꯪꯂꯛꯂꯝꯃꯤ, ꯅꯇꯥꯎꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, ꯏꯇꯥꯎꯗꯤ ꯑꯩꯒ ꯀꯥꯏꯅꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯗꯨꯅ ꯂꯩꯔꯛꯄꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯦꯅꯋꯥ ꯑꯣꯜꯂꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥ ꯂꯥꯟꯅ ꯄꯥꯏꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯃꯗ ꯄꯥꯏꯁꯤꯜꯂꯨꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯐꯤ ꯁꯥꯔꯤꯕ ꯃꯅꯥꯛ ꯑꯗꯨꯒꯤ ꯃꯌꯥ ꯅꯛꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯐꯤꯁꯥꯈꯣꯟ ꯃꯌꯥ ꯅꯛꯅ ꯁꯝꯕꯜ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯦꯅꯋꯥ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯏꯔꯛꯂꯒ ꯃꯈꯣꯏꯒꯤ ꯁꯝꯕꯜꯗ ꯇꯣꯡꯂꯕꯗꯨꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯍꯣ ꯇꯦꯅꯋꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯂꯥꯛꯑꯣ ꯑꯩꯒꯤ ꯐꯤꯁꯥꯀꯣꯟꯗ ꯇꯣꯡꯂꯨ ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯐꯥꯔꯒ ꯁꯅꯥꯒꯤ ꯄꯣꯟꯗ ꯌꯣꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯦꯅꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣ ꯅꯤꯡꯊꯧ ꯃꯆꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯄꯤꯊꯣꯛꯂꯣꯏ ꯌꯣꯟꯊꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯋꯥꯁꯛꯂꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯐꯤꯁꯥꯀꯣꯟꯗ ꯇꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯄꯣꯟ ꯑꯃꯗ ꯌꯣꯛꯆꯔꯝꯃꯤ꯫ ꯑꯉꯛꯄ ꯐꯪꯅ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯌꯦꯡꯕ ꯂꯩꯕꯥꯛꯇꯒꯤ ꯃꯤ ꯀꯌꯥ ꯂꯥꯛꯂꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯤ ꯃꯌꯥꯝꯅ ꯇꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯀꯌꯥ ꯄꯥꯎ ꯑꯁꯤ ꯇꯥꯗꯨꯅ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯁꯨ ꯄꯥꯎ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ, ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯣꯟꯈꯤꯕ ꯇꯦꯅꯋꯥ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯃꯥꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯌꯦꯛꯅꯕ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯦꯅꯋꯥ ꯑꯗꯨ ꯂꯩꯖꯔꯒꯦ, ꯁꯦꯜ ꯀꯌꯥ ꯂꯧꯒꯗꯒꯦ ꯍꯥꯏꯅ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯔꯣꯜ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯅ ꯑꯃꯨꯛ ꯆꯤꯊꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯟꯈꯤꯔꯝꯃꯤ꯫
ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯆꯤꯊꯤ ꯊꯥꯔꯛꯑꯝꯃꯤ꯫ ꯇꯦꯅꯋꯥ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯔꯝꯃꯨ, ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯤꯊꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯖꯤꯟꯅꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯑꯆꯧꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯒ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯃꯥꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯇꯤꯜꯂꯗꯨꯅ ꯀꯥꯡꯖꯩꯕꯨꯡ ꯑꯗꯨ ꯃꯤꯅ ꯄꯨꯡꯊꯟ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯁꯥꯖꯤꯟꯅꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯀꯣꯏꯕꯒꯤ ꯃꯐꯝ ꯀꯌꯥ ꯀꯣꯏꯔꯨꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯂꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯂꯝ ꯀꯣꯏꯕ ꯊꯣꯛꯈ꯭ꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯀꯞꯂꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯀꯞꯄ ꯑꯗꯨ ꯅꯤꯡꯊꯧ ꯁꯥꯁꯤꯟꯅꯔꯤꯕ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯇꯥꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯄꯛꯄ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯗꯨꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯅꯋꯥꯒ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯍꯣꯔꯦꯜ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯃꯅꯥꯏ ꯃꯁꯦꯜꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯁꯅꯥꯒꯤ ꯇꯦꯅꯋꯥꯒ ꯅꯤꯡꯊꯧ ꯅꯨꯄꯤꯒ ꯂꯣꯟꯅ ꯇꯥꯟꯅꯈꯤꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯝꯅ ꯅꯤꯡꯊꯧ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯆꯍꯤ ꯑꯃ ꯆꯨꯞꯅ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯂꯨꯔꯤꯕꯗꯨ ꯀꯔꯤ ꯀꯔꯤ ꯃꯍꯩ ꯇꯝꯕꯤꯔꯛꯀꯦ? ꯉꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯜꯂꯤꯉꯩ ꯑꯁꯤꯗ ꯏꯅꯤꯡꯊꯧꯅ ꯇꯝꯕꯤꯔꯨꯔꯤꯕ ꯃꯍꯩ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇ ꯎꯠꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯁꯥꯁꯤꯟꯅꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯌꯥꯅꯤꯡꯗ ꯎꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯖꯔꯕ ꯐꯤ ꯑꯃ ꯊꯥꯍꯟꯗꯨꯅ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯖꯔꯕ ꯁꯅꯥꯒꯤ ꯁꯖꯤ ꯑꯃ ꯈꯅꯥꯎꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯟꯗ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯊꯥꯗꯣꯔꯛꯇꯨꯅ ꯇꯦꯅꯋꯥ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯁꯅꯥꯒꯤ ꯁꯖꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯗꯨꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯂꯣꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯤꯡꯒꯠꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯇꯝꯗꯨꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯊꯥꯖꯔꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯗꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯏꯁꯥꯃꯛꯇ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ꯫